YouTube channel swing piriba mayam pumnokpu amuka nataram noksari nachasingi mamangda kaidonungdan hakki nupibu athiba khon nangangano maramdi nachasing aduna nangi natautamduna namabu silaktaba yai kaidonungda atopagi mamangda nangi nupibu karim kathainagano atopana nangi natautamduna lamdan naraklabadi nathwainungairoi kaidonungda atopagi mamangda nangi nupi natrangna nupabu phatte haigano maramdi wahido ngasi hayengmak miyamda sandokhidabadi yai adubu takraba mahaki mittadi nahaki nupi natragan nupabu yamna hanthana khankini nahaki damakta imung manunggi nungsigi langla pumba thadoklamlaga lakraba naki nupigi thamoigi chaina khangbiu nahakna madugi minungsi ado naki nasasing amadi atopasingi mamangda utnaba hotnagadabani matamduda nahaki nupidugi thamoigi chaina pumba kokchabangangani nahaki nupi kai khumnabiu madugi maung lauraga nahaki nacha nupagi nupidunasu nacha nupabu ikai khumnabirakani nahakna pokchaba nasasingna amadi miyamna nahaki nupibu thak wangna khalaloi nangi khutta leibani asengbu nupadi matam pumbada nupibu respect tobani video sing bibagi tamakta mayam pumna pu amuka nathagachari anawa update kinamakta nuksibiduna channel su subscribe to biramu. Thank you so much. mayamna thabal chonaraga mayamgi henga